ngasi phong ki ba tuan tuan ba manipuri si phong sing digi maru ebe I pausing khar khongka charakana manipur top channel gi meki digi ma'am da share tawzagi loifuk tamin si ahan bada maru ebe pau amona lakha charakanda yauksang amadi shumang kumai thinglakpa satnaba yaroi KCP MC Progressive BJP lengana yauksang amadi shumang kumai dila pangthokpada athingba thamlibasi tasengna hanthaba amadi wakal mapung phaba watpa lengak salaibigi mami edu malem yam du uthok sarakpani maramadunu yauksang amadi shumang kumai thinglakpa satnaba yaroi haina kanglaipa Communist Party Military Council Progressive KCP MC Progressive ki serol amana haidi KCP MC Progressive ki Information and Publicity Secretary Mai Khomba Maitain Thadorokpa serol amana hai People's Republic of China Hubei Province की capital Wuhan Scientific Laboratory digi leak oirakibra haine chamam nakiba severe acute respiratory syndrome COVID-19 to SARS-CoV-2 World Health Organization WHO na COVID-19 haiba team da malemyam khudingmakta khangan kiba amadi virus asigi study group of International Committee on Taxonomy Biology na kumza English inganiga kungi February sachet taraga mathoida Nobel virus amani haina section wapam laukthokkiba COVID-19 asibu ngasidi political party maru oina laingakpa yaitong phamdongba miyoi kharagi ngakhan unthoktuna miyamna political gaming fireball ama oina sijinarakpagi mami sauna kanglaipak Manipur taba horakle Seoul Asinhai COVID-19 section tharang lokhat pagamari lainana Manipura paliba chungchinaba BJP lengakna lakadoriba yauksang amadi shumang kumai lila pangthokpada athingba thamlibasi tasengna wakal mapung phaba watpa lengak saraibagi mami edu malemiam do uthok sarakpani BJP lengakna COVID-19 thengnanaba hotnabda shumang kumai amadi yauksang kumai bu khangu thakta thengjinbana COVID-19 virus bu lakshinba ngamgadori bra haina sohonglakli BJP lengaki makhara thokliba standard operating procedure SOP khudingma BJP lengaki MLA minister amadi social worker singna ngakna satabagi maramna karigino CM liba SOP asi nomagi shuruka sara taliba misam yam khaktagi oina CM libra haina so hangladuna COVID-19 asi zoonotic disease amani haibadi miyoiba amasum sanga aniki maraktagi horakpa lainane zoonotic disease singa sibo amuk anthropogenic human-made pollution thogalakpani haibidi miyoiba ikoina nimit khudingi natural environment ki kakhal thugaiduna deforestation singman kokthokduna uwa yathatpa fossil fuels mai thaba lainungdagi mineral kya laukthokpa mahi marong thabada pesticide kya sijinarubasing aduna ngasidi miyoiba ikoida Saibisai Ting Pirak Lipani Haidi, Serol Asina Makhatana Hai, World Health Organization Gi Director General Tedros Adhanom COVID-19 virus Haidiba Mahik Asi Muthat Pada Waragadaba Miyoiba Aikoiga Sagona Duna Lisang Sina Hingminagadoroba Mahik Amani Habu Wapam Sutam Krabani Asigumba virus Asibu BJP Haki SOP Kra Tok Silaga Kanglay Miam Gimarakta Discrimination Stigma Vulnerable Oiba Thawong sathagani haiba wakal thadokadabani virus asibu lanthingna bani haiduna culture and tradition program thingbana oithokloi kanglaipa asigil culture tradition kaya singasi kanglai natural environment gi manung salibani haibisi BJP lengana khangjin basumgani maramaduna BJP lengana athingba thamliba natural environment gi manung sanba shumang kumai amadi yauksang kumai ani asigi khongpham handokadabani kanglai pak Manipur rasida hingminariba kanglai sa singna new normal life oine hingminana bagidamak natural environment culture and tradition singbu awangwa thakta pukhatna bagidamak Nupina nupigi lamsat nupana nupagi lamsat sajat ngaktuna thamnaba hotnabagi mathau yamna tai miyamna su lakadoribi yauksang kumai asibu asengba inat ki oiba saklonda kanglai miyamna ninghanaba leitana pangthokpiu tawbatabu sumang kumai lila natragana yauksangi manung saliba thabal songba sana khonabagi thoramsing jila pari natragana gram panchayat ki mihut singi section thorang makhada laikai club mairapai bisina ngak senduna taru tananan nungthilgi matamda pangthokpina basu serol asina apel torakli haina pau sina makhatana su phungdorakli atopa tian ma pau khrana
Vaccination Center Hengat-hanba amadi RT-PCR test marang kaina taunaba PM na Chief Minister singda pautak pikre. Leba asigi state kharada COVID-19 virus ki case masing hengalakpa loinana oiragliba phibam masigi matangda leba asigi Prime Minister Narendra Modi na mayai tangba lauduna video conferencing ki khutangda state singi Chief Minister singa wari sanakre. Wari sanabasida Manipur ki Chief Minister N Biren su Manipur lengaki mari lenaba official singa loinana saruk yakhi heba pawmusu phonaki. Atopa paw amana Manipura IISER linkathanba ningthau Sana Zaubana Parliament Pukatre Manipuri Indian Institute of Science Education and Research IISER Linkatnaba Rajya Sabagi MP Ningthau Sana Zauba Lashemanangasi Parliament Pukatre have a Paumasu Phonaki Atopatian Bapau Amanamo Parliamenta MP Dr. R.K. Ranjana Manipuri Lolda MUG regular BC Hapiniba Pukatre Hauzik Sathariba Parliament Mipam the Lok Sabagi MP Dr. R.K. Ranjana Zero Awargi Matam Manipuri Lolda Manipur University ki regular BC ama Hapinana Buapam Pukat Kre have a Palmasu Nazi Fongi Pasifong Sing the Fonari Lushilakpoina Mapan Ogi Oiba Palmana Sainagi Bection Kap Trabadi Sainada Sangwa Tinkre India Amadi Ate Lebak 19 Karigumba Sainada Satke Hyderabadi Sainana Sazaba COVID vaccine Kaptrabadi Sangba Yaroi Haina Loktokre Wapam asi Hokipa Matam Krasida Quad Mipam Yauna Ate Atopa Lebak Singna Sainagi Mayok Wangang Bamadi Makoibu Hakting Nana Natrabasu Nakoi Nana Yaningdaba Ulubadagi Oirambayari Yamna Luribadi Indian Amana Sainada Satke Hyderabadi Satpa Yaridari Maramdi Sainana Sajaba vaccine India Pangdi Amadi Laiba Asina Puthoknariba Hidak Singasi Manan Amadagi Hiena Pai Pate Singnaduna Lairibane Sainagi Foreign Ministry spokesman Zahasna Haikibada Sainana Bisa Tananaba Miyoi Punama Kapthokle Haibigi certificate Paigadabani Masi Lebak Adugi safety Amadi security Gidamakni have a Palmasu Nazi Fonki Basifong Marueba Pau Amoina Fonari Aduga Mam Nasigoinadi Pau Simatanga Solution Jaragi Aduga Anobu Ipawek Libaga Mam the update Pina Pona Jarake Masumam video see Yumbi Pamusum Tabi Lower Bamatuna Mam you walk alone no Karile Bibi have the sense with a comment box at Tambira Moina Manipur to optional give a kid is Mam the request of the Remasum Mam Patoki Pis the Swiki Yorsimam Pigani Aduga Mam Pau Stabi Lower Matunda Mam you walk alone no sense with no comment at Tambira Mo Highness Hajari Amasumam Nasigidi Matang said a kind of Haina Manipur to optional give a kid Hajari and thank you.